Iramdam Ipau YouTube channel miyang tabiriba punang putaramna oksari ngasi fongkhiba tongan-tonganba pauchesingdagi maruoiba pau khara pathokchari ahanbada maruoiba pau lalawlupsinggi total shutdown manungda Bharat ki President Draupadi Murmu numin inigi khongchatta ngasi Imphal da thunglare Kuki Khuldagi nungsum mitai khulgi khunjasing ki hennaba nomai kaplak liba karigino litanda ing tappagi paujal piruba yaningde hairak libra popi pambi sing thare haidona report torubagi oigadra haina nungsumgi praja singna hangnarakli BJP gi MLA sing suksoi soidana December 13 da Delhi da laknaba BJP gi national leader singna khangal lakhre Sadananda Kuleswar Dhananjay gi mathak thamlamba athingba lokthokle haina KCP PWGMC na thadorok pacherol amana khangal lakli amadi Kokomi na miyam ga loinana relief camp sing da ahing yarik to na khongjang changsil lagani hairi hojik pau sandok na pizari Lalawba singi akanba total shutdown marakta India gi President Draupadi Murmu Imphal da thunglare Korkom yauna tongan-tongan ba lalawlup singi akanba total shutdown marakta numit inigi khongchatta ngasi numit ungba matung pung 12 minute jangkhai manga taba matamda security gi akanba section thorang marakta India gi President Draupadi Murmu Imphal da thunglare India ki President asina ngasi nungthin Imphal airport ta hek thunglabaga Manipur gi Governor Ajay Kumar Bhala Chief Secretary PK Goyal amasung Security Advisor Kuldip Singh na haraw tayamna okhi madugi tungda IRB gi nupi contingent ki team amana guard of honor piduna President bu ikai khumna bu okhi airport gi Imphal gi Raj Bhavan da thungduna ngahak leiraba matung ऐतिहासिक ओरबा मपल कांगजे बुंगदा हौजिक चाथरिबा DGAR Men's Polo Tournament की मैच सेंखी मदुगी मतुंग नुंथिन पुंग मरिगा मिनिट यांखै ताबदा इम्फाल के पैलेस कंपाउंड दा लेबा सिटी कन्वेंशन दा पांगथोकबा सिविक रिसेप्शन प्रोग्राम दा सरुक याखी थौरम असिगी मनुंग चन्ना स्टेट अमदी सेंट्रल गवर्नमेंट ना पैखटपा तोंगान बा डेवलपमेंट प्रोजेक्ट सिंग जत्रा हुनबा अमसुंग हाना पैखटखिबा प्रोजेक्ट कया अमना संगारमगनी थौरम असि लोरबा मतुंगदा राजबाबल दा IDP सिंग इंटरेक्शन प्रोग्राम अमा पांगथोकनी मखा ताना हायिंग अयुक इंडिया की प्रेसिडेंट असिना इम्फाल की नुपी लान कॉम्प्लेक्स दा लेबा नुपी लान मेमोरियल दा चतुना नुपी लाल दा थवाई कटखरबा थौना फरबी इमा सिंग अदुगी मफम दा लेकटुना इकाई खुमनबा उल्लबा मतुंग स्टेट सरकार ना सिल्लांगदुना पांगथोकदोरिबा नुपी लान थौरम दा सरुक यागनी नुपी लान की थौरम असि यौरमलबा मतुंग हेलीकॉप्टर दा सेनापति तमना चतुना मफम अदुदा पांगथोकपा पब्लिक गैदरिंग अमदा सरुक यागनी लोइनना मफम अदुदसु तोंगान प्रोजेक्ट कया जत्रा हुनबा अमसुंग संगारमगनी थौरम अदु लोइरबा मतुंगदा सेनापति डिस्ट्रिक्ट हेडक्वार्टर्स ता IDP सिंगा इंटरेक्शन प्रोग्राम अमा पांगथोकनी हाइरी मरकसिदा आरामबाई तेंगोल की माइकैतगी इंडिया की प्रेसिडेंट की खोंगचत असिबो तरामना ओकलदुना महा की खोंगचत असिदा लमदम असिगी IDP सिंगना मायoknariba अवाबा कया असिगी वारोसिन पुरकनबा NRC चना हनबा अमसुंग फ्री मूवमेंट या हनबा थौरांग कया पाइखटलगनी हाइबगी थाजबसु थमलकली Kuki Khuldagi nungsum meitai khulgi khunjasing ki hennaba nongoi kaplak liba karigino litanda ing tappagi paujel piruba yaningde hairak libra popi pambi sing thare haidona report torubagi oigadra haina nungsumgi khunjasing na fongdorakli May ahum lisingani kulumdoi dagi horkiba tamthiraba lan asigi manungda khwaidagi akanba lan famsing oikhiba famsingi manungda ama oiriba Imphal East District ki Sagolmang Police Station na konba mitegi khulnong sumga thangnan na leiriba Khamelok hairga sukhangnaba aigi jang chintaktagi nongmai maru kaya leptana kapthorkhre Thaudok asing ngarang numidang pung 8:10 rom tarakpadagi hauroduna ngahak kanaraga kuki terrorist singna nongmai maru humpu humdra rom ngasi ayuk phawgi manungda kapthorkhibani hairi Manipur da February 2015 dagi President's Rule lengak lerkpadagi lan gi thaudok sing thokhidabaga loinana nongmai amasung bomgi makhol taraktraba matung nongsum khulgi maitai khunja singbu ki han khanganbagi mongda nongmai maru kya kapthorkhiba thaudok asi nongsum khulgi khunja singna akanba mongda yaningdaba fongdok narakkhre Kuki singna lerakliba aigi jang khulgi chinggi chingthakta Popi pambi sing thabagi thong nakna leiba nongsum khulgi khunja singna ubadagi mafam asibu ngak selak liba 35 suba AR gi personnel singda popi pambi thare haina pau pirabasu AR gi maikei dagi di popi pambi thaba natte Nepal singna thabak subani haina khumlakpaga loinana ngarang numidang dagi kapthorkhiba yamlaba nongmai maru sing asisu nakhoina kapra haina maitai aikhoida hanglakpagi thong chathare haina supendaba fongdok narakli suspension of operation da leiba Kuki militant group singna yanaba asi
asigi ground run thugairaklabasu mafam asida deploy taruriba AR singna khangsinnadre security personnel sing asigi thawng asidi makhoigi michangda leibadawna tawre haibu wafam su phongdorakhi amaromda makhoina jingthakta thareba yamleba popi pambi sing khangkhragani haibadagi nongoi maru sing kaplak lebra haibu wahangsu hangki maram asina khanghodana nongoi maru kya kapthorakpana khul asigi nupi angang yauna ahal sing mipainare hingnana bagidamaksu nomba chatkadabasu hangoinare maram asina governor gi maikaidagi su lokhotpham thokpa thabaksing lokhotpiu haiki ngarang gi thawdo asigi matangda mari leinaba police station gi OC laklamlabasu ngaihak laklamlaga adumak chatkre haiduna pendaba phongdoknarakhi panba yabadi tha asigi nipanda BJP gi MLA yumnam khemchana mahaki kamjong district ki chasat fawba BJP gi luchingba kharaga chatminaba khongchatta litan gi sarai khongda leiba Kuki Baptist Convention gi church amada changduna mafam aduda changjafam lorakhiba Kuki Jogi IDP singa hakteng nangna unaduna conflict asina miyam gi chakhwat thorangda thinthahle hairaduna Christmas kumai lakpaga iroinana wathok asi loisinana bangak piba amasung kauthoknaduna amatta oiminar se haibagi paujal pirubani maram asina ngarang gi thawdo ase ingtappa hanjil halakna bagi paujal pirubabu yaningda bu phongdoktuna chathrakpa thawongla natraga popi pambising thare hairubagi warokduna torokpra haibadudi chapchana khangba ngamdri hairi BJP gi MLA sing suksoi soidana December 13 da Delhi da laknaba BJP gi national leader sing na khanghalakre Manipur da chahi ani makai helaklaba irang asigi manungda Manipur gi BJP gi MLA sing bu BJP gi national leader sing na December 13 da Delhi da laknaba khanghalakre hairi pauche asina phangba paugi matung inadi December 13 da BJP gi national leader sing meeting ama New Delhi da laiva office da pangthokadawri meeting asiga mari lainana Manipur da BJP gi government ama laina madubu muthatlaga PR thamduno lakhiba asigi matangda maru oina wa khanagani loinana Manipur gi Kuki gi MLA singsu hairiba mifam asida saruk yanaba khangalakle hairi Delhi gi BJP gi luchingba singna kokliba asigi matung ina Manipur gi BJP gi MLA singsu Delhi da chatnaba sem saba haunare hairi BJP national leader singna Manipur gi matangda kari khanagadabano anauba lainga ama semnaba thabak paikhatkadawribara haibadugi matangdadi chapchana phongdorakpa leitri hairi adubu Manipur da popular government ama thamnabagi matangda oiraba yai hainadi thajanari Sadananda Kuleswar Dhananjoy gi matakta thamlamba athingba lokthokle haina KCPPWGMC na thadorpa cherol amana khanghalakle Laibak miyam gi kholaudi isor gi kholauni haibu wakhalonda yumpham oiraga Amik ki General Secretary M Dhananjoy Film Forum gi President K Kuleswar amadi Saisakpa Hamom Sadananda gi matakta thamlamba athing komthokle haina KCPPWGMC Unification na thadorpa cherol amana phongdorakli Lona thingkhrabalup asigi pia aro chingkhai nganbana khuyak piduna thadorokpa cherol amana hai maitai aikhoigi lingjen manadabana maram oiraga ningthau oibana maru oi khanba amambagi matam hokkhre film forum amadi amik ki thawgai puriba singda lupna thamkhibu wafam thabakta onthorakadabani matung tarakpada mapalamdagi amadi iramdamgi rokben singna rokan chat pangthoklabasu phijek chakchak kamna setpa yengliba miyamna su yenghaidaba phiron setpa yaroi Wafam asida thausadrabadi maduda thorakpa aphaphatta khudimak masa masagi oijagadabani CSO kayana haijarakpadagi asumba amot pasing asi matungda amu hana tawhandanaba apun buwarep lawruba matungda lupna makhoi ohumda thamnamba athingbasing adu komthokkhibani Lupki chan abida changjarak labadi ngakpi gadabni haiba kanglon gi matung ina ngakpi khibani maitai aikhoigi amat tangairaba culture amadi natta sohanba yaba thabak thorum khudimak matung tarak badalenga ki department khudimang na tawba yaroi maitai aikhoina lingjan manadabana maram oiraga mamang thakta chahi tarek khuntakpan singba khudong chadaba kya marum mayok nakhibani haujikti maitai aikhoigi amamagi matam haukhre lingjan manadabagi wakholon thadoklase haina sucherol asina makha tarakli Kokomina miyamga loinana relief camp singda ahing yarektuna khongjang changsilagani ngasidagi Kokomina miyamga loinana relief camp singda ahing yarektuna khongjang changsilagani lauthokre lanjen naduna leiba sing masagi mayamda hanjil hallu haiduna December amadagi hauna lamboi khonang khongda IDP sing CSO amadi Kokomina changsilakpa wakat mifamga mari lainana pangthokpa bawge mifam amada Kokomi gi convener khuraijam athobana wafam asi phongdokhibani Mahakna hai India ki constitution na piriba fundamental right mat piraba Manipur gi miyamda President Draupadi Murmu na phangpham thokpa right phanghanba ngamga doribara Laibak asigi citizen amana masagi maramda chahi ani makai hena chathok chachin tawba yadana leiba amadi IDP singna masagi mayamda hanjanba ngamdana leiba sigi matangda matik chaba thorang lokhatpam thoi Center amadi state lengaka tangka kayarakta wari sanabada singkhong chingyada leiramba IDP sing December thap hawbada masa masagi mayamda hanjilahingani haina thajaba pikhrabasu lengakna thakiba matam adu numit kunga mathoi ni khakta ngaisilakle
ꯑꯗꯨꯕꯨ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫